Salai mihat senari bakhudimak sap manana ahakpa dandi pibiyu haina apokmi mamana fongdorakre. Ngarang nungthil kaibul police station gi manung chanba thanga khunjenda thokiba khatna chainabagi thogdok amada kwa kaithal konjeng laikai dagi tong pinki sahikul apopul laikhidraba nilamanina Imphal East Palace Kampol Govindaji Road ki maitai salai thiam sahi kumathoi thangna thinduna hatkiba thogdok aduda senari bakhudimak maral gi matung ina chap manaba ahakpa dandi pibiyo haina laikhidrabagi apokpe salam karunana ngase rems mokki paumisinga unaba amada fongdokhre. Mahakna makhatana haikibada mihat adu yamna minungsi leitana hatkibane makhoiga saminnakiba mamanabasing adu amata thajaba yaukide thogdok asigi matangda sarkarna mara leibasing adu sapsaba dandi pibiyu haina fongdoraki paugi mifam aduda saruk yakiba sana konung maira paibigi luchingbi amana fongdokhibada salai asi mamanabasing aduna launam tawraga mayumdagi kauthokna hatkibane makoising adu geng khupu amattagi miyoisingni nomagi amamam lang thaklaga amamam halakliba asinadi aikhoi kayam kuina leiba ngamgadawribanu hauzik asi PR matamni maram aduna governor gi maikaidagi tawpham thokpa mathosing adu thidoktuna maralgi matung ina matik saba sairak pibiyu makoina asigumba thogdoksing asi matung tawdana bohona biyu governor tumina leibiganu haina fongdoraki amaromda thogdok asida senariba accused asigi maikaidagi victim asida maral kaya sijilagliba adu machin thibani sikhrabani na amuk hana wangang bangamlaroi haina maral kaya sijinlakpasi yaningde thogdok asigi matangda sapsaba adu thidokadabani haina governor da akan wafum kaya thamki.